ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯟꯗꯣꯛꯆꯔꯛꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯛꯇꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯦꯌꯔꯅ ꯂꯤꯖꯔꯤꯕ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯔꯤꯕꯅꯤ ngasi amuk miyamgidamukta puduna laksari saknairaba aiba Dr. Kamalgi Madhabi wari asimakti asangba wari moibana miyamda episode 9 na khudul tamjage ahanba episode oina pandub ani miyamda tahanjagani ahanba pandub thaurang amadi anisu pandub singyagi leikol aibana wari asi ibirambada yamna mariksumne ibirami adubu pangjadraba ihakna miyamda tahanjabada asoi aran khara khasik yaukhrabsu pumnamakna ngakpinaba haijari hojik tabirasi saknairaba aiba Dr. Kamalgi Madhabi Nambul turengi khoiraba ising isena makha pangna sentharakduna kanchi chingki singkhongda nga thengduna ngaihaktang pothaba mafam adugi nongchup thangbada taru taruba yum macha ama lei yachangba matam yorukladuna lairik tamliba satra amana thongmai thangatuna mangol masida lairik warairi Rajkumar Birendra Singh Baroni Khurumbusi asi hairaduna lairik tamdaba pakhang macha amana satra dugi manakta ngek hek phamtarai matam adumakti yachangbagi marang tawba matam henthakiduna lairik tamba ngangsingna saksanglomda muna yingsinba matam yorakli satra aduna pukning changna lairik orairambadagi yaklaba khonjil adu tabada hangatna hek yengkhalai mahakki marup sasibu manakta phamduna leiba ure sasida sunatana atai pakhang mari mangasu mahakpu ikoi sinduna phamba ure Baroni Khurumbusi haibani janingda male mina haibasu khumde asi haiduna sasina birengi mamangda phakliba lairik adu laukhatuna sena masing thiba horakle amasung lai amata yekti haiduna thapna hondokre biren singhana karisu tawningai leitraduna lukham kholaduna hairei itaw ekhoigi parikha naksilakle handak mukti lai khurumba satpa ngamlaroi sasina khumlai nangdi numit chupa parikha tawgani ta haidana marai mina ko yawde harau kumai daw yawde parikha su tawni lai su khurumgani mina koi bes yawgani nangbu taibungpan gi harau kumai yu udana leirangumna na punsidu arembada leman chankrene haibani atai adusu sasigi mateng pangduna yo ngangba hek horai amana makhutagi pension munduna magi taru na thamjariba notebook ki mathakta khori khorang khosanbiri amana ingrazini haiduna lairik heitabagi haunaba lairik mamai makok wanana phaktuna seran turan paba horakle Birendra na khalai aina satloi haiduna asumna khangtuna marairabadi mahusana lairik tamlaktraba kangbu asidagi nanthokpa ngamlaroi asi khanduna hairai phare aisu lai khurumbutu chatpa tare hojik saklamle charoge khwaisu hallo hangchi chalamdaida aibu hobiro asi haiduna lairik thaumaina singba pusinduna imung manungda sangkhre mayam adusu hidak nganthak ama thakini haiduna mari birengi matung inarakle thong hek hangtokpaga phunga manakta ahal mari manga ikoina phamduna leiba urabada makhoi edu satlege haiduna tumin hankre biren adu usinna nanthokcha hore sak loirabri yengi haiduna changlubada sakti loiramdri masan thambal sanana sak thonglamli ngasai makhai maidi mutli tharaduna mangonda lai khurumba satnabagi wangangnaba adu pukning changna tarami amasung mama sizromda onsinduna lai khurumba satki haina taknari mama sizana hairi nangi yambung chatlabadi nangsu chatlangani madu tabada khara harauduna sak thuna loisanaba maithau kalhalle Birena sak ngaibo ina lairik khara pakhige haiduna magi phamungda longkhak longna heptuna folk tales of Bengal phaktuna tumina paba horakle phunga manakta phamliba ahal mayam adugi maraktagi amana इंग्रेजी पाव तानिंगलदुना हाइरे
Larik putumin na baba huna bro. Lau na pauna. Asi haiduna hidak phu prok prok singlakle. Biren na ure. Kai ki haiduna selaga saom oknare. Ahal aduna haiba indrabadi hidak mai saktri mai hapu hairakadori bani. Maram aduna tangai phadraduna mahakna makhol thokna ingkrezi parakle. Tawigum masung mapukningdadi yamna nokningkre. Ngaihak taraga peladuna ahal aduna hairai. Loan di phanama phare haibabu thabak ti phangde. Kanaroi larik tamba toklo thabak sitnabani. Aikhoi gi tomal su sehi ahum pura thabak mana amata swandana school tamhanbabu paisa amata phangdaduna hojikti to hankre. Adugi matungda school masagi marai kanba thabak suningdaba namthak tauba asina singba wa mapang yamna ngangnarakle. Sangu mafam khudingda Biren gi misang amata laikhidre. Magi misang haibabu magi papung tamangaire. Birendra Singhi papung sanakhya ase khulakta poktuna su aduk yamna pangde. Khwaigumna warem ngangde. Karam tawraga masagi mahi saukhatkadagi haiba ase atatpa leitana khalle. Maram asina Birena asuk yamna yeikhai thingaiba namatuna mahi tamba ngamlibani. Namit adu sanakhya ase thabak ama lengthoki. Tanja phangladuna mayam jangduna Birenbu mahi tamhalloidabagi yeithatpa laknari. Mayamna ngangsilakpada Biren adu makok ngawraduna sakhumda sangre. Sak thiba loiram loiphatringaida pukham chingthoknure. Asaba sak adu phupa kamduna saba horakle. Thambal sanana yansang khara hapladuna hairai. Yambung aibu sulai khuramba pobiyo. Birena khara sauning luraduna sakhom chauna hoktuna hairai. Ai di saroidawada kari karanaba irang helang. Mayamna ngangbagi nungaitaba adu mara laitabi masanda tainaki. Masangi ayuk anganbagi thambalgumna maka phalamba maithong adu mikup amagi manungda imak maksanki. Sajibugi haugalakpada haibong singi drisadi pukning hunabagi masakni. Nongsup thangbada nambul turena isen khoina seli. Nongpok thangbada pat masa amalay. Pat asi matam leiba khibikta lurabe isingna sangjo manana lay. Tharo thambal tharikta khibiki anoba songkhalakpa manana pat adu isang sangkre. Chingi chingkhong adudi sangtik sanglaba chap manaba nemlaba napina pungkup kopkri. Amasung loiroina khasi ngamthakiduna patki isinga khamthengnakri. Amasung singkhonggi napi asangbaga patki mathakta kupliba thamna tharo mana thangjing mana asangbaga amata oina dinakri. Singthaktagi yengtharakpada singkhongdagi pat phauba asangba pharangji thaduna thambagumna ningthijari. Singi loknungdagi santharakpa iput masana matam leiba khibikta patki ising mapung phali. Singkhongda pat mapanda loknungda lanna hainau pambi thaibong pambi amamam anini hauri. Sal sagol hammengna singba yumsana masi khudingda salup sajik jari. Kharana una pungba urumda pothari. Patki ising marik na inglaba patta hoba thamna amasung singkhada hoba haileina manam nungsihalaba nungsina humduna singna pompuna makpu thoidokna manam nungsihalle. Singthaktagi nganu thangong pareng chaktage haina pairakli. Marakta sanjena hasingna singda hoba hijampet hektuna sari. Kanaguma pakhang amasu makhutta lairik ama paiduna mana punglaba hinau pambi amagi makhongda phamduna ningthiba drisa punamak asi yengli. Marakta makhutta pairiba lairik adu amuk yengli. Asum tawringaida kanano mana ikhang khangaudana tunglomdagi khubak anina pakhang adugi mabit ani adu khumjinduna setna phajinduna thamkre. Hanagi pakhang aduna amuktang makok paiduna yengbabu khajiktang yawna lengba ngamkhidre. Adudagi makhut adu masankibada akonbagi nupa adugi lumangi gumti samasangba adu pairure amasung hairai. Sasi
ꯈꯪꯂꯦ ꯈꯪꯂꯦ ꯀꯥꯟꯅꯔꯣꯏ ꯊꯥꯗꯣꯛꯂꯣ ꯑꯗꯨ ꯇꯥꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯉꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯧꯔꯣꯛ ꯉꯧꯕ ꯃꯌꯥꯗꯨ ꯊꯤꯟꯗꯣꯛꯇꯨꯅ ꯏꯁꯤꯁꯤꯅ ꯅꯣꯛꯇꯨꯅ ꯕꯤꯔꯦꯟꯒꯤ ꯃꯃꯥꯡꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯔꯦ ꯍꯥꯏꯔꯛꯏ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯊꯟꯇ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯊꯨꯡꯅꯗꯕ ꯀꯔꯝꯕ ꯂꯩꯔꯦ ꯑꯆꯤꯛꯄꯗ ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯒꯦ ꯕꯤꯔꯦꯟꯅ ꯅꯥꯀꯣꯡ ꯋꯥꯏꯁꯤꯜꯂꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯍꯥꯏꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯏꯈꯠꯇꯨꯅ ꯆꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨ ꯎꯕꯗ ꯁꯁꯤꯅ ꯇꯥꯠ ꯇꯧꯁꯤꯟꯅꯕꯅꯤꯗ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯒꯤ ꯃꯈꯨꯠ ꯐꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯆꯤꯡꯈꯩ ꯍꯨꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕꯅꯤ ꯂꯥꯏꯗ ꯀꯠꯅꯕ ꯂꯩꯁꯨ ꯂꯩꯔꯕ꯭ꯔꯥ ꯂꯩ ꯊꯤꯔꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯒꯤ ꯈꯨꯖꯦꯡ パꯏꯗꯨꯅ ꯄꯨꯆꯝꯂꯦ ꯆꯤꯡꯈꯩ ꯄꯥꯡꯅ ꯆꯠꯈꯤꯗꯨꯅ ꯀꯥꯟꯆꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯈꯣꯡ ꯇꯥꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯁꯤ ꯂꯩꯔꯣꯟ ꯁꯥꯠꯂ ꯃꯥꯜꯂꯦ ꯃꯅꯝ ꯇꯥꯔꯦ ꯑꯩꯍꯥꯛ ꯀꯥꯈꯠꯇꯨꯅ ꯍꯦꯛꯂꯨꯔꯒꯦ ꯅꯪꯗꯤ ꯎ ꯀꯥꯕ ꯍꯩꯇꯕꯅꯤꯅ ꯃꯐꯝ ꯑꯇꯩꯗ ꯁꯥꯠꯂꯤꯕ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯂꯩꯗꯨ ꯍꯦꯛꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯒ ꯃꯥꯟꯅꯅ ꯋꯥꯡꯂꯕ ꯃꯤ ꯃꯔꯤꯅ ꯈꯨꯠꯁꯝꯅꯅ ꯀꯣꯟꯕ ꯊꯨꯡꯗ꯭ꯔꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯀꯣꯟꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯕꯤꯔꯦꯟꯁꯨ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ ꯈꯔ ꯆꯠꯂꯒ ꯎꯔꯤꯔꯩ ꯄꯥꯝꯕꯤ ꯑꯃ ꯌꯦꯠꯅꯐꯝ ꯎꯄꯥꯜ ꯐꯪꯗꯗꯨꯅ ꯂꯩꯄꯥꯛꯇ ꯃꯔꯤ ꯆꯠꯇꯨꯅ ꯃꯊꯟꯇ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯕ ꯎꯔꯦ ꯎꯔꯤꯔꯩ ꯄꯥꯝꯕꯤꯒꯤ ꯃꯔꯛꯇ ꯃꯥꯙꯕꯤꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯣ ꯎꯅꯥꯒꯤ ꯈꯥꯡꯄꯣꯛꯀꯨꯝꯅ ꯅꯤꯡꯊꯤꯖꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩꯁ ꯂꯩꯅꯝ ꯇꯥꯔꯦ ꯂꯩ ꯁꯥꯠꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯠꯄ ꯂꯩ ꯆꯔꯣꯡ ꯑꯃꯠꯇꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯩ ꯆꯔꯣꯡ ꯑꯃ ꯂꯩꯈꯣꯛꯇ ꯈꯔ ꯁꯥꯠꯂꯤ ꯃꯇꯣꯟꯗꯗꯤ ꯑꯄꯣꯝꯕ ꯈꯔ ꯌꯥꯎꯔꯝꯃꯤ ꯑꯄꯣꯝꯕꯗꯤ ꯍꯦꯛꯄ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯄꯨꯝꯁꯥ ꯁꯥꯠꯄ ꯊꯤꯔꯛꯏ ꯃꯃꯩꯊꯪꯗ ꯐꯪꯂꯛꯇ꯭ꯔꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯄꯣꯝꯕ ꯌꯥꯎꯖꯔꯁꯅꯨ ꯏꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯍꯦꯛꯇ ꯃꯍꯦꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯦꯛ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯊꯥꯞꯄꯗꯒꯤ ꯈꯣꯡꯂꯛꯄ ꯕꯤꯅꯥꯒꯤ ꯈꯣꯟꯖꯦꯜ ꯀꯨꯝꯂꯕ ꯀꯌꯥ ꯁꯦꯡꯐꯥꯠꯇꯅ ꯅꯧꯔꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯏ ꯉꯛꯂꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯨꯌꯦꯡ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯗꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯩ ꯍꯦꯛꯄꯗ ꯈꯣꯏꯃꯨꯁꯤꯡꯁꯤꯅ ꯉꯪꯗꯨꯅ ꯄꯥꯏꯊꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯦ ꯍꯟꯗꯛꯃꯨꯛꯁꯨ ꯍꯥꯟꯅꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯦ ꯃꯔꯣꯟꯗꯤ ꯑꯁꯨꯝ ꯍꯥꯏꯕꯒꯨꯝ ꯇꯧꯏ ꯃꯄꯨꯛꯅꯤꯡꯒꯤ ꯑꯁꯥ ꯊꯨꯡꯗꯗꯨꯅ ꯃꯀꯥ ꯐꯅ ꯁꯥꯠꯇ꯭ꯔꯤꯕ ꯑꯄꯣꯝꯕ ꯂꯩ ꯍꯦꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯣꯝꯁꯥꯠꯅꯕꯤ ꯑꯩꯈꯣꯏꯗꯨꯝ ꯍꯦꯛꯄꯤꯔꯣ ꯃꯤ ꯆꯤꯛꯂꯕ ꯂꯝꯗꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯈꯜꯂꯛꯏ ꯑꯩꯅ ꯂꯩ ꯑꯄꯣꯝꯕ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ ꯑꯁꯤ ꯎꯕꯗꯒꯤ ꯕꯣꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯈꯥꯝꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯥꯔꯣꯅꯤ ꯈꯨꯔꯨꯝꯕ ꯆꯠꯄ ꯄꯨꯅꯅꯕ ꯀꯅꯥꯒꯨꯝꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯩ ꯊꯤꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯨꯡꯕ ꯎꯅꯥ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯇꯨꯅ ꯂꯇꯥ ꯀꯨꯟꯖꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯒꯤ ꯃꯌꯥꯏꯗ ꯂꯛꯁꯃꯤ ꯁꯔꯁꯇꯤ ꯑꯅꯤꯅ ꯈꯝꯄ꯭ꯔꯥꯡꯅ ꯂꯩꯕꯒꯨꯝꯅ ꯂꯇꯥ ꯀꯨꯟꯖꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛ ꯌꯦꯟꯗꯥꯏ ꯑꯃꯗꯒꯤ ꯂꯩ ꯂꯧꯈꯠꯇꯨꯅ ꯄꯔꯦꯡ ꯂꯦꯡꯂꯤꯕꯗꯨ ꯎꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯁꯛ ꯐꯖꯕ ꯑꯃꯁꯨꯡ ꯀꯨꯆꯨꯒꯤ ꯃꯉꯥꯜ ꯑꯗꯨ ꯊꯥꯒꯤ ꯃꯉꯥꯜꯅ ꯋꯥꯔꯛꯇ ꯊꯤꯟꯗꯣꯔꯛꯄꯒꯨꯝꯅ ꯑꯄꯨꯡꯕ ꯎꯅꯥꯒꯤ ꯃꯔꯛꯇ ꯉꯥꯟꯊꯣꯔꯛꯂꯦ ꯕꯤꯔꯦꯟ ꯑꯗꯨ ꯏꯉꯛ ꯉꯛꯂꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯪꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯈꯣꯛ ꯑꯃꯠꯇꯗ ꯎꯔꯤꯔꯩ ꯃꯥꯙꯕꯤ ꯑꯅꯤ ꯈꯝꯕ꯭ꯔꯥꯡꯅ ꯁꯥꯠꯂꯦ ꯌꯥꯝꯅ ꯐꯔꯦ ꯂꯩꯀꯣꯟꯗ ꯁꯥꯠꯄ ꯎꯔꯤꯔꯩ ꯃꯥꯙꯕꯤ ꯅꯤꯡꯊꯤꯅ ꯁꯠꯀꯥꯏꯕ ꯐꯪꯗ꯭ꯔꯦ ꯌꯨꯝꯂꯛꯇ ꯁꯥꯠꯄ ꯎꯔꯤꯔꯩ ꯃꯥꯙꯕꯤ ꯑꯅꯤ ꯑꯁꯤ ꯄꯨꯗꯨꯅ ꯕꯥꯔꯨꯅꯤ ꯃꯍꯥꯗꯦꯕꯗ ꯀꯠꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯤ ꯎꯅꯥ ꯊꯗꯠꯇꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯥꯔꯨꯅꯤ ꯃꯍꯥꯗꯦꯕꯗ ꯂꯩ ꯀꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯄꯨ ꯇꯥꯛꯇꯨꯅ ꯂꯩꯀꯣꯜ ꯆꯪꯕꯒꯤ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯁꯣꯟꯕꯤꯁꯤꯡꯒꯤ ꯂꯩꯐꯝ ꯎꯔꯤ ꯎꯅꯥ ꯊꯗꯠꯄꯒꯤꯗꯃꯛꯇ ꯄꯨꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩ ꯄꯔꯦꯡꯅ ꯕꯤꯔꯦꯟꯗ ꯁꯤꯡꯒꯤ ꯃꯉꯛꯁꯝꯗ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯕꯤꯔꯦꯟ ꯑꯗꯨ
Mantrana sumhalaba migumna amadi phina saba lai phadibigumna karisu ngangba laikidre. Sap leptuna laikre. Lai pareng ama oirabadi irai laina thatatpa ngamgadabani. Tawigumasung masigi lai pareng asidi Birena thatatpa ngamkidre. Masada natana pukning phawba punsinkhra male. Mafam asidagi lengba yade haiduna nupi masa aduna yandaidagi lei lawkhatuna Birengi makokta saikhatpa horakle. Biren adu karigumba amata haihomba leitana nungi murti gumna tumina leptuna laikre. Nupi masa singbu karamna pangal solmi kauriba karamna lausing thianbi hairiba yengu lausing single mahi haire pangal kalle hairiba Biren ase lausing puthokpa ngamkhidre pangal amata suthokpa ngamkhidre magi pangal mahi lausing pumnamak nupi masa singi mamangda lena nungsagi manganda tumbagumna tumkhre mamit kupkhidre haihomkhidre wa ngangkhidre thangai sengba nungi murti gumkhre. Birena nungi murti gumna leptuna laikhiba urabada atopa nupi masa aduna hairei. Ita urirai nangna hayeng baroni khurumba pupinaba mi leite wabadi nangi pukning khangbiduna Mahadevana nungi murti oina phawbirare khurumjaduna nangna niningba nizaro. Wa sitabada chummi ita Madhabi haiduna nupi masa aduna hausikta phawriba Mahadeva dugi khuyada leisu katkhare. Tawigumasung karigumba bor amatang nining tawna masinda haidokpa ngamkhidre. Hausikti penbi heiba Mahadeva do matam kuina nungi murti oiraktre. Song oina nangi ningba thungjaro haina bor pithokre. Urireina mapukningda khalai. Bor pinariba Mahadeva sunahakni niriba bor sunahakni. Madhavina hairai. Ita urirai Mahadevana sang oina bor pibire nangna ningba thunglagani lao hojikti satlasi. Asi haiduna makhoi ani yandai paikhatuna khangpoktagi mapal thorakle. Birena magi thamoida nungsigi thaurina punduna urireina singduna satkraba duda khangpok manungda mathanda Mahadeva saduna leiba ngamlaktre. Kauduna hairai. Lai thiribisa Mahadevanasu nakhoi busanbire hojikti aibu puliba si thadokpiro. Urirei kobi nupi masa aduna sukhumlai. Aikhoina haijaba wa amatang yabige haina wasakpiu adu natrabadi thadokpa ngamoi. Amuk hairai. Kari wano aingonda hana khangankho. Aikhoibu hayeng lai khuramba pubinaba ibung ipana singba kana amata leijade aduna aikhoibu pubige haina wasakpirabadi thadokpa ngammi. Madugidamak karisu waraganu tawigumasung singnaba amadi lay. Ikhang khangnadana lamnanba igi khutta ahal lamana karamna satminnaru haina thadorokadagi madu khantuna yengu. Sasina ngasai makai lehau pambi mathakta tumina leisanduna yamna nungaina theater yengbagumna yengduna leirammi. Tawigumasung Birena hoi pubige haidaduna wakoi ngangduna leibaduda tabada yamna sauningkhre amasung tumina khangba ngamlakjaduna uthaktagi nong khapagumna laurakle. Hodong namboibo hoi pubige hekta haibune karigi warem mangduna leibage. Atopa mi amasu thuptuna leiramle haiba khanglabada urirei Madhabi animak ikairaduna wa ngangnaba loiphatana thuna yangna chatkre. Sasina khali aina kumtharingaida yaukhibana hanba tare adunadi lausing ama tawba thoi. Asi khanduna hairai. Lei thiribisa phangamdraba leihau lein asi yandai thana pujakho. Urireina khumlai. Sajibuda satpa leihaudi asamba leihau nate pukningi leihauni yandaida haptrabasu thamoida thamba yai. Asi haiduna thuna yangna chatkre. Khara chatlaga Madhabina hairai. Ita urirai aigi haksang asi mi amagi mafamda kathokre. Maram masina ining tawna chathokpa ngamdre. Ngasidagi hauna aiga unaba phanglaroi. Karigumba awaba taraba matamda unasi. Asi haiduna mayum pangna chatkhi. Urireisu ingak-ngaktuna nungsiba amasung ikaibaga loinana mayumda halai. Numit adudagi hauna
Madhabibu amuk hanna ukidre.